1974 ꯒꯤ ꯍꯧꯔꯛꯄ ꯁꯔꯨꯛꯇ ꯀꯣꯂꯦꯖꯇ ꯃꯤꯡ ꯄꯤꯝꯆꯥ ꯀꯌꯥ ꯃꯊꯪ ꯃꯥꯡꯕꯒꯤ ꯄꯥꯎꯅ ꯑꯃꯦꯔꯤꯀꯥ ꯁꯥꯔꯥꯁꯟꯈꯤ꯫ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕꯤ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯅꯤꯗꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯒ ꯍꯜꯂꯛꯈꯤꯗꯕ, ꯃꯈꯣꯏꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯃ꯭ꯌꯨꯖꯤꯛ ꯀꯟꯁꯔꯠ ꯌꯦꯡꯉꯨꯅꯤꯗꯅ ꯆꯠꯈ꯭ꯔꯒ ꯀꯟꯁꯔꯠ ꯃꯐꯝꯗ ꯑꯗꯨꯝ ꯌꯧꯔꯛꯈꯤꯗꯕ, ꯑꯊꯦꯡꯕꯗ ꯄꯥꯔꯀꯤꯡ ꯂꯣꯠꯇ ꯃꯇꯣꯝꯇ ꯂꯥꯛꯄ ꯅꯨꯄꯤ ꯀꯌꯥ ꯊꯤꯕ ꯑꯗꯨꯝ ꯈꯪꯈꯤꯗꯕ, ꯑꯁꯨꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯗꯤ ꯀꯣꯂꯦꯖ ꯇꯝꯂꯤꯕꯤ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ ꯃꯊꯪ ꯃꯥꯡꯕꯒꯤ ꯌꯥꯝ ꯑꯀꯤꯕ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯔꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯎꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯃꯥꯡꯈ꯭ꯔꯤꯕ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯁꯤꯒ ꯃꯈꯨꯠ ꯅꯠꯇ꯭ꯔꯒ ꯃꯈꯣꯡ ꯇꯦꯛꯄꯒꯤ ꯕꯦꯟꯗꯦꯖ ꯇꯧꯕ, ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯋꯥꯡ ꯆꯥꯎꯕ, ꯌꯥꯝ ꯏꯪ ꯇꯞꯄ ꯆꯤꯡꯂꯦꯝꯕ ꯅꯨꯄꯥ ꯑꯃꯒ ꯂꯩꯕ, ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯁꯤꯅ ꯃꯈꯨꯠ ꯇꯦꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯣꯠꯀꯨꯝꯕ ꯊꯥꯡꯕꯗ ꯍꯦꯜꯞ ꯇꯧꯕꯤꯅꯕ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤꯃꯆꯥꯁꯤꯡꯁꯤꯅ ꯃꯥꯒꯤ ꯍꯦꯜꯞ ꯇꯧꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯎꯈꯤꯕ ꯌꯥꯎꯏ ꯍꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯤꯃꯆꯥꯁꯤꯡ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤꯕꯁꯤꯗ ꯁꯤꯒꯨꯝꯕ ꯃꯈꯨꯠ ꯅꯠꯇ꯭ꯔꯒ ꯃꯈꯣꯡ ꯇꯦꯛꯄ ꯅꯠꯇ꯭ꯔꯒ ꯇꯦꯛꯄ ꯁꯥꯁꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯆꯦꯟꯅꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯆꯤꯡꯅꯖꯔꯒꯁꯨ ꯄꯨꯂꯤꯁꯅ ꯃꯤꯁꯛꯇꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯤꯁꯛꯁꯤ ꯄꯨꯊꯣꯛꯄ ꯉꯝꯗ ꯆꯍꯤ ꯀꯌꯥ ꯂꯩꯈꯤ, ꯃꯔꯝꯗꯤ ꯃꯤꯁꯛꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯗꯕ ꯃꯤꯗꯥ ꯑꯣꯏꯔꯝꯗꯦ꯫ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕ? ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯑꯗꯨꯝ ꯇꯣꯠꯅꯗꯨꯅ ꯃꯤꯆꯝꯒꯨꯝ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯆꯤꯡꯅꯕ ꯃꯤ ꯂꯩꯔꯒꯁꯨ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯐꯪꯗꯕꯅ ꯃꯁꯤꯒꯤ ꯃꯤꯁꯤꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇꯃꯛ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯄꯨꯂꯤꯁ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯋꯥꯁꯤꯡꯇꯟꯗꯒꯤ ꯍꯧꯔꯒ ꯌꯨꯇꯥ, ꯀꯣꯂꯣꯔꯥꯗꯣ ꯑꯃꯗꯤ ꯐ꯭ꯂꯣꯔꯤꯗꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯊꯥ ꯑꯃꯗ ꯅꯨꯄꯤ ꯑꯃꯃꯝꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯨꯝ ꯃꯥꯡꯈꯠꯂꯛꯄꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯀꯤꯕꯅ ꯊꯛꯊꯛ ꯅꯤꯛꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯇꯥꯕꯒ ꯍꯦꯛ ꯃꯝꯃꯛꯄꯒ ꯃꯁꯥ ꯃꯁꯥꯒꯤ ꯀꯥ ꯋꯥꯡꯃ ꯂꯥꯟꯕ ꯀꯤꯅꯔꯛꯈꯤ꯫ ꯍꯛꯆꯥꯡꯗꯤ ꯅꯥꯔꯛꯇ꯭ꯔꯤꯉꯩ ꯆꯦꯛꯁꯤꯜꯍꯧꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ꯫ ꯆꯦꯛꯁꯤꯜꯍꯧꯕ ꯍꯥꯏꯕꯁꯤꯗ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯒꯗꯕ 100% ꯅꯦꯆꯔꯦꯜ ꯑꯣꯏꯕ ISO ꯁꯔꯇꯤꯐꯥꯏꯗ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯗꯥꯏꯇꯔꯤ ꯁꯄ꯭ꯂꯤꯃꯦꯟꯠ 5 ꯈꯛ ꯈꯪꯃꯤꯟꯅꯁꯦ꯫ ꯅꯝꯕꯔ 1, ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜꯁ꯫ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜꯁꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝ ꯀꯨꯞꯊꯅ ꯁꯦꯂꯨꯂꯔ ꯂꯦꯚꯦꯜꯗ ꯃꯊꯧ ꯇꯧꯗꯨꯅ ꯁꯣꯟꯊꯔꯝꯕ ꯁꯦꯜꯁꯤꯡ ꯅꯧꯅ ꯁꯛꯇꯤ ꯄꯤꯁꯤꯟꯗꯨꯅ ꯃꯊꯧ ꯃꯉꯝ ꯁꯥꯟꯒꯠꯍꯜꯂꯤ꯫ ꯃꯤꯅꯔꯦꯜ ꯑꯃꯅ ꯑꯥꯏꯑꯣꯅꯤꯛ ꯑꯣꯏꯔꯛꯂꯤꯕꯁꯤ ꯄꯣꯖꯤꯇꯤꯚ ꯅꯠꯇ꯭ꯔꯒ ꯅꯦꯒꯦꯇꯤꯚ ꯆꯥꯔꯖ ꯄꯨꯔꯛꯂꯕ ꯀꯥꯟꯗꯅꯤ꯫ ꯃꯈꯣꯏꯁꯤ ꯃꯁꯥꯅ ꯄꯥꯝꯖꯅ ꯏꯁꯤꯡꯒ ꯇꯥꯏꯁꯤꯟꯅꯖꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯛꯆꯥꯡ ꯁꯤꯟꯊꯨꯡꯅ ꯃꯥꯒꯤ ꯀꯥꯟꯅꯕꯁꯤ ꯌꯧꯁꯤꯜꯍꯟꯕ ꯉꯝꯃꯤ꯫ ꯌꯥꯏ ꯂꯥꯏꯐꯁ꯭ꯇꯥꯏꯜꯒꯤ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜ ꯁꯤꯖꯤꯟꯅꯕꯅ ꯁꯤꯡꯂꯤ ꯅꯥꯎꯔꯤ ꯁꯣꯟꯊꯕ ꯐꯒꯠꯍꯜꯂꯤ, ꯁꯔꯨ ꯑꯃꯗꯤ ꯇꯣꯡꯁꯥꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯤ, ꯕꯤꯄꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, ꯑꯃꯥꯡꯕ ꯌꯦꯛꯈꯠꯄ, ꯅꯨꯡꯁꯪ ꯐꯍꯜꯂꯤ, ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯆꯥꯡ ꯋꯥꯡꯕ ꯅꯦꯝꯊꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯅꯝꯕꯔ 2, ꯋꯨꯃꯟ ꯀꯦꯌꯔ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯅꯨꯄꯤꯁꯤꯡꯒꯤ ꯏ ꯅꯨꯡꯁꯤꯠ ꯁꯦꯡꯗꯕ, ꯊꯥꯒꯤ ꯈꯣꯡꯆꯠ ꯆꯥꯡ ꯅꯥꯏꯗꯕ, ꯐꯤꯉꯧ ꯆꯠꯄ ꯑꯃꯗꯤ ꯋꯨꯝꯗꯒꯤ ꯊꯣꯔꯛꯀꯟꯕ ꯑꯅꯥꯕꯁꯤꯡꯗꯒꯤ ꯀꯟꯕ ꯑꯃꯗꯤ ꯐꯒꯠꯍꯟꯕꯗ ꯆꯥꯎꯅ ꯀꯥꯟꯅꯍꯜꯂꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯂꯩꯖꯔꯦ ꯄꯔꯐꯦꯛ ꯄ꯭ꯂꯁ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯟꯈꯠꯍꯜꯂꯤ, ꯑꯔꯨꯝ ꯂꯥꯏꯍꯧ, ꯀꯥꯡꯈꯨ ꯈꯨꯕ, ꯂꯤꯚꯔ ꯑꯃꯗꯤ ꯀꯤꯗꯅꯤ ꯁꯣꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯄ ꯑꯃꯗꯤ ꯐꯒꯠꯍꯟꯕ ꯉꯝꯃꯤ꯫ ꯅꯝꯕꯔ 4, ꯑꯦꯛꯇꯤꯚ ꯕ꯭ꯔꯦꯟ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕ, ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ, ꯃꯦꯃꯣꯔꯤ ꯁꯣꯟꯕ, ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯕ ꯉꯝꯃꯛꯇꯕꯗꯒꯤ ꯐꯒꯠꯍꯜꯂꯛꯄ ꯉꯝꯃꯤ, ꯆꯥꯎꯅ ꯀꯥꯟꯅꯍꯜꯂꯤ꯫ ꯑꯔꯣꯏꯕꯗ ꯂꯩꯖꯔꯦ ꯄꯔꯐꯦꯛ ꯒ꯭ꯂꯣ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯗꯕ, ꯀꯨꯆꯨ ꯄꯥꯟꯗꯕ, ꯆꯍꯤꯒ ꯆꯥꯟꯅꯗꯕ ꯎꯟꯁꯥ ꯈꯣꯏꯖꯤꯜꯂꯛꯄ, ꯎꯔꯤꯡ ꯃꯥꯍꯤꯡ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯀꯟꯕꯗ ꯆꯥꯎꯅ ꯀꯥꯟꯅꯍꯜꯂꯤ꯫ ꯄꯥꯝꯕꯤꯕꯁꯤꯡꯅ ꯁꯀ꯭ꯔꯤꯟꯗ ꯊꯣꯛꯂꯤꯕ ꯅꯝꯕꯔ ꯑꯃꯍꯦꯛꯇꯗ ꯍꯧꯖꯤꯛꯃꯛ ꯀꯣꯜ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯐꯪꯈꯤ꯫ ꯐꯪꯂꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤ ꯑꯔꯨꯝꯕ ꯄꯣꯠꯅ ꯏꯍꯤꯡ ꯍꯤꯡꯁꯥꯅ ꯊꯨꯝꯗꯠꯂꯒ ꯍꯥꯠꯄ, ꯃꯪꯁꯝ ꯂꯥꯛꯍꯠꯇꯨꯅ ꯍꯥꯠꯄ, ꯁꯤꯔꯕ ꯃꯇꯨꯡ ꯁꯦꯛꯁꯨꯑꯦꯜ ꯑꯁꯣꯜꯠ ꯆꯠꯊꯕ ꯑꯃꯗꯤ ꯌꯥꯝ ꯄꯦꯟꯗ꯭ꯔꯕꯒꯨꯝꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯄ, ꯑꯁꯨꯝꯅ ꯌꯥꯝ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠꯇ ꯍꯥꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯣꯛꯂꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯃꯤꯍꯥꯠꯁꯤꯡ ꯑꯁꯤ ꯇꯝꯊꯤꯔꯕ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃꯒꯤ ꯃꯤꯍꯥꯠꯅꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯈꯪꯕ ꯉꯝꯈꯤ꯫ ꯄꯨꯂꯤꯁ ꯊꯤꯕ ꯂꯦꯞꯇꯦ꯫ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ 23 ꯐꯥꯒꯠꯂꯝꯃꯤ ꯑꯃꯗꯤ ꯃꯤꯍꯥꯠꯄ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯕꯗ ꯅꯥꯟꯊꯣꯛꯍꯧꯕ ꯅꯨꯄꯤ ꯑꯃ ꯀꯧꯈꯠꯇꯨꯅ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯥꯕꯨ ꯐꯥꯒꯦ ꯇꯧꯈꯤꯕ ꯃꯤꯑꯣꯏꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯃꯤꯑꯣꯏ 23ꯇꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯨꯞꯅꯩ ꯃꯤꯑꯣꯏ ꯑꯃꯈꯛꯇ ꯃꯈꯨꯠ ꯊꯤꯜꯂꯛꯈꯤ, ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯈꯤ꯫ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯦꯗ ꯕꯟꯗꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯏꯇꯤꯍꯥꯁꯇ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯉꯁꯤꯁꯨ ꯂꯩꯔꯤꯕ, ꯃꯥꯒꯤ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠꯅ ꯑꯃꯦꯔꯤꯀꯥ ꯄꯨꯝꯕ ꯊꯛꯇꯛ ꯅꯤꯍꯟꯈꯤꯕ ꯑꯗꯨꯒꯨꯝꯕ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔꯅꯤ ꯇꯦꯗ ꯕꯟꯗꯤ꯫ ꯄꯨꯂꯤꯁꯅ ꯀꯔꯤꯒꯤꯗꯃꯛ ꯇꯦꯗ ꯕꯟꯗꯤꯕꯨ ꯑꯗꯨꯛ ꯀꯨꯏꯅ ꯐꯥꯕ ꯉꯝꯈꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯍꯪꯅꯕ ꯋꯥꯍꯪꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯇꯦꯗ ꯕꯟꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯕ ꯀꯥꯟꯗꯗ ꯚꯥꯞ ꯇꯥꯔꯛꯀꯅꯤ꯫ ꯈꯪꯃꯤꯟꯅꯁꯤ ꯇꯝꯊꯤꯔꯕ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯇꯦꯗ ꯕꯟꯗꯤ ꯀꯅꯥꯅꯣ?
serial killers ngi profile nei naba madam da makhoi se aya man hek yeng bada masak werbasu tamthiba sathiba mi hek manba makhoi gi family background kya na tai chadaba mama papa na mathongram khangdana yoglakpa larik lai su inthi jana tamlaktaba wakal khanthaba watpa miyoshing oigalle aduga tet bandi ni masigi ona deina badi yam haishingba yam smart oiba mi bo yam line sumatpa ngamba karamna wari saraga mi bu thajan gani khangba miyoine Mahak Washington University dagi psychology da master loiraba Puget University su lo tomla matgumba larik lai su ningthina haidaba miyo yamane aduga police na mabu matam chana phabu ngam khidabagi yam maruiba maram amana magi sakpham masne mahak kot su taili tuna leiba masama to phajaba hek yeng da masigi misna mi halam gani haibasi sungkan khalui doba magi sakpham sna khwai de khena maruiba dugumba mabu kanam tana singna ba pokhidabagi maramne Magi IQ level say 136 ne. Haidi masi aduki matik intelligent oiba misak ne. Genius level gi am naknara IQ level ne. Masigi sumathakta mahak na nupi sing harpa gi thawak chathriba matam do mahak masamak Seattle Crime Prevention Advisory da director gi pham paina ne. Aduga masigi matung Washington gi Department of Emergency Services da sumhak thawak torame. Haibadi mahak masamuk na miyoi kya da karamna crime thokpan thangane karamna rapist singdagi sa kanjagani haibna singba pokta kya pina onthokpa sa gi saktam langi bo onthokpa sa kokni haibane asumna saine maduri maxi angel gi maithong panba dimanne nupimsa singda mahakna karamni rai laina pha kya haibado khangmina se mahak karigumba kanda makhutik pasai karigumba kanda makhong tek pasai lambi lerak da naitum lakpun pimsa sing manamagi car da pot hap katna traga thang thabada mateng pangbiu haidana koksin gane nupimsa sing da pot hapsin bana traga thang thaba tawringai mani yochai gum arma pot amana makok ta thumda tuna gyan manghan gane aduga car manung adu da sutrik na trak namsin laga pukhi ka tawri bane sigi matung da mana nupimsa sing da tawning mata taw tawri bane ningsing bayabade Dead bandina magi mihat mipun kuring desina kiwa car say 1968 Volkswagen Beetle haniba car asne mahakna car asigi big se silokthoi mi pharga pubada nungainaba manungda kari yauri haibsi mapandagi min ubada lugna thoknaba mahak masana maralia jabada mahakna sawrakna nupimsa kunthra mukti hatkre haina police ta phongtoi aduba mana hatkhiba mising sei kunthra dagi soidan hengane mana haidoktabani haina police na phongtokhi Police ki wapam masta mayam su thazanaki asumna tamthiraba American serial killer Ted Bundy police na ahumnak suboina farama madong Florida State Prison da 1989 January tarik kunbari da masagi maral ki chana badandi hoina sidri phawa maina jingandra hatkhi siwagi chairak biki das